Union Minister Sripat Naik COVID-19 positive oire. Laibak asigi Ayush Minister oiriba Sripat Naik COVID-19 positive oire haire. Minister asina ngarang numidang Twitter da mahak hauzik asymptomatic stage da laiba maramna home isolation tawnaba warep laure amasung mahak ki haksang gi phibam phana lairi haina phongdokhe mahak na makata na phongdokhibada numit kharani gi mamangda mahak kanakna ruba miyoi sing mayamdagi tongana laibinaba madi COVID-19 test tawthokpi haina su appeal tawkhi haire. Ningsingba yai Sripat Goyal North Goa constituency dagi BJP gi mihut oina bot Thoraktuna hojik Ayush ki minister oidibani mahak tharaga hojik phawbada laibak asigi oina COVID-19 positive oikiba union minister manga sure haire. COVID-19 na police personnel Amasu Shire COVID-19 positive oibadagi RIMS hospital gi COVID care center da layeng duna leirkhiba police personnel ama ngasi ayuk pung 13 tabada leikhidre miyoi asi leikhidabaga loinana Manipur da ngasi phawbada COVID-19 na maram oiduna sikiba miyoi 12 sure. Laikhidraba police personnel asigi maming Y Ibungo Singh chahi 38 apokpo Y Nilamani kawi mayang Imphal konchak mamang laikai dagi ni laikhidraba asi nap ki police constable ni mahak minuthongda leiba crematorium da aroi mathong mangam pangthoklagani madugi damakta RIMS authority da imung manunggi miyoi singna ayaba pire miyoi asina hinglingai matamda mahakna COVID-19 positive oikhibagi maram asi crime amada chenaba miyoi ama mahakna pharubani adubu pharuriba miyoi adu COVID-19 positive oirambadagi mangonda laina asi launarakpani haina RIMS की authority da phongdok lamki hairi singchan bachat khiba nupi ama turel da sina phangle ngasi ayuk pung 6 makhairom taba matamda sekmai turel paringi kaksing police station gi manung chanba kairak dam da nupi gi asi bhakchang ama phangle asi bhakchang adu koina ising da leirakpadagi ka hena patha pumthare hairi asi bhaksang asi state disaster management team gi kangbuna ngasi nungthil pung 2 minute kunrom taba matamda lakhulakpa matungda forensic science ki kangbuna thijinbagi thabak chathakre hairi press na phangba pawgi matung inadi laikhidraba nupi adugi maming TH khomdonbi chahi hompugani thoi mapuroiba laikhidraba bihari kawe Chandel district ki liwa sarai khuldagi ni hairi adubu chapchabadi khangba ngamdre paw asina hai nupi adu tha sigi taret ki nungthil pung 3 rom khara helakpa matamda yumdagi singchalugani haiduna thokhibani mahak yumda halaktabadagi tha asigi nipanda Chandel police station da imung manungna missing report amasu tawki hairi paw asina hai nupi adu singchan bachatpada Chandel ge mahaturel da tasinbadagi irak naduna siba oiramba yai aduga asi bhakchang adu tawtharaklaga sekmai turel da taraba matungda turel paringda tawtharakpo oiramba yai mahaturel asi palel mapada sekmai turel da itinpham oi hairi Lamboi khongnang khonggi COVID care center da leiba miyoi sing Mapal Thoraktuna Pendabagi Khollao Laokhre Chief Minister na handakta hangdokhiba Lamboi khongnang khongda leiba Trade and Expo da hangdokhiba COVID care center da leiba COVID positive oiriba miyoi sing center asigi Mapal Thoraktuna Pendabagi Khollao kaya laubadagi angakpa ama oinakre ngasi ayuk pung 13 rom taba matamda Center asida leiriba COVID-19 positive oiriba miyoi sing Mapal da Thoraktuna makhoibo ayamba matamda matam chana pizza pithak taude Tathi tawaina tawibagi thawong sathai haiduna Pendabagi Khollao Laokhre ngasi su ayuk pung 13 rom helaba phauba sana thaknaba polam sing center asida yorokhide thawong asi ayamba matamda adumak chathaduna lai center asigi amot akai sing sengdokpinaba leitabadagi makhoina sengdokpagi thabak chathai COVID-19 laichet asidagi phagalakani haiduna layengbagi thabak chathariba makhoibu ningthi nungaina layeng bidaba matam chana pija bithak tawdaba asi makhoibu hatki haibaga chap manai haiba wafam kaya su thamoi sokna phongdokhe COVID care center asi salainabagi thabak lauriba makok thongba miyoi sing kana no phongna thoraku wari sasi akhoi loinamak sikro hairibra haiba Pendabagi wafam kaya laukhe Congress ki MLA Nipan mapam saksu sada mapuroibagi saksu sada haibadu tare gaikhangam Manipur gi rajniti da charangnaba ma thorakliba si Manipur gi lengak sasan gi thabak tawriba BJP na lusingba sarkar asi hek sembadagi achumba thabak tawdaba constitution bu khongaunaraga aranba thabak kaya haibade tawhidaba thabak kaya tawkhibadagi ni haina AICC gi working committee gi member su oiriba hanagi deputy chief minister gaikhangam na phongdokre wafam asi ngasi bapupura da leba congress ki MLA K Megheschandra gi quarter da pangthokpa paumi singa unaba amada haikibani mahakna hai congress ki MLA Nipan masa masagi oijabana mang thaduna magi kendra gi praja singbu khongaunaduna sana potkum khanduna BJP da changsin kiba si khwaidagi laibak thibani makhoi nipan gi thawong asi nupi cheluraga nupa aduna lamakhang da hundoktuna thamlamlaga mapam saksu sada mapuroibagi saksu sada mangba haibadu tare Hojikti makhoi hinglubagi kanaba leitre haiduna hu thaklaga sijabaga chap manare adubu makhoina congress tagi chongthoklamdaida party asibu maral kaya siduna ngangba chaiba tawramba asi leibak macha tadabani makhoigi political maturity leitaba ethics khangdaba haibadu makhoina tawthorokpa thabak na takchare BJP da yaururaga makhoi saphagadra haiduna khalluba adu hojikti awafamda tagadabaga chap manare asigumba miyoi sing asina miyamgi mihut oina chongthorakpadagi ngasigi leibak asida charangnaba leitadaba kaya thokhanbani haikhe mahakna hai BJP na lusingba sungsinaba
सरकार असी डायरेक्शन याउदबा हाइबदे लिगलम खंगना थबक तौदबा अदुगुम्बा सरकार अमनी हौजिक्ति बीजेपी गी निंगोल कांग्रेस ता ओंबी देवी मयाम अदुगा बीजेपी दगी कांग्रेस ता ओंबी देवी मयाम अमा थोरक्तुना राजनीति तौबसिंग अदुकी मतेक मसक थियन बाहाइबदु ओइरे मसी ममांगी मतमदा अमुक्तसु उखिद्रि हाइखे महाकना हाइ सुंगसिनबा सरकार असिगी लुसिंगबा ओइरिबा चीफ मिनिस्टर एन बिरेन गी हाइसिंगबा यामना थागतले मंगोंदा करी करी मया हाइबनो मेजिक खंगबनो खंगदे हामेंग मयाम अमा साकखुमदा पुसिल्लगा अममम कक्पगुम एमएलए मयाम अमा महाकना खोमजिल्लगा मांगहनबगी मेजिक अमा तौबगुम तौवे मसिनी महाकी ख्वाइदगी हाइसिंगबा अमदे अंगकपो ओइरिबसि हौजिक्ति एमएलए कया अमगी सीट हांगले हाइदुना लाउथोरकपदगी बाय इलेक्शन तौदुना मागी केंद्रगी मियाम अमदे लेबाक मियामबु अवाबा ताहनगदौरी मरम अदुना कोविड-19 थेंगनबा लेबाक मियामगी वारबा मतम असिदा राजनीतिगी चरांगना हाइबदु थोकहनदुना लेबाक असि पुंगतुम तुंबा तारे मरम अदुना असिगुम्बा लेबाक मियामगी खंदबा मसा मसागी खंदुना थबक तौबा मियोइसिंग असे अमुक हन्ना लेबाक मियामना मियामगी मिहुत ओइना थागत पिरकनु हाइबा वाफम सुमहाकना फोंदोखे